Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Manipur ngasi Outer Manipur Parliamentary Constituency lemoriba Bidhan Sabha Kendra tarahumdoida bot hadanakre. Ani suba tangka ki Lok Sabha mikhalasida pung manga phawbada bot hadabagi sang sada humudra taruk dasmik swino taruk oiki. Outer Manipur Lok Sabha Kendra ge sit ngasi bot hadanakiba Ukhrul amasung Phungyar Bidhan Sabha Kendra gi punna polling station taramapanda amuk hanna bot hadanaba Manipur Pradesh Congress Committee na dabi tawri. EVM da record tawriba bot thadakibagi masinga VVPAT tagi thorakba slip masinga sada sama masing thiminanaba tharakba wagat Supreme Court na yakidre. Lok Sabha mikhalgi manga suba tangka ki notification ngasi thokre mathang thagi kunda bot hadanagani. Amasung Lok Sabha mikhalga mari lenana tongan ba rajniti dol singna bot khomagi thabak khamthengna kalle. Manipur ngasi Outer Manipur Parliamentary Constituency lemoriba Bidhan Sabha Kendra tarahumdoida bot hadanakre. Ani suba tangka ki Lok Sabha mikhalasida numidang waram pung manga phawbada bot hadabagi sang sada humudra taruk dasmik swino taruk oiki. Ngasi bot hadanakiba jila nipan gi manungsan ba kendra sing atudi Jiribam jila gi Jiribam, Tengnopal jila gi Tengnopal, None jila gi Nungba, Kamjong jila gi Phungyar, Ukhrul jila gi Ukhrul amasung Singai, Tamenglong jila gi Tamenglong amasung Tamai, Pherzol jila gi Tipaimung amasung Thanlon, amadi Senapati jila gi Karong Mau amasung Tadubi Bidhan Sabha Kendra singni. Tangkak asigi waina punna voter lag mari lising maripu mari samapan nipu mapan na polling station sanipan nipu nipan da bot hadanaki. Polling station singi manungda raja si da hojik thoglibi irang na maram oiduna lanjenari ba voter singi akan na ba polling station mapan hangtoki. Masigi manungda polling station amadi sumnatagi voter amakak na bot hadana ba hangtoki. More Higher Secondary School da hangdoki ba polling station adugi matangda raja gi joint CEO Ramananda nongmai kapam na asum na hai. One very unique feature in this phase 2 is that we have set up one special polling station for only one voter, and this voter is currently staying in a relief camp in Tengnopal district. This special polling station for only one voter is set up in More Higher Secondary School. So the polling is going on peacefully. So we hope that all the voters have exercised their votes without any fear, and all the voters have come out to exercise their franchise in a full and festive mood. Outer Manipur sita punna mire marina lamba thengnari. Makoya dudi Indian National Congress ki Alfred Kangamathar, Naga People's Front ki Kasui Timothy Zimik amasung Independent mire ani Dr. Ellison Abonmai amadi S. Khozoni. Outer seat asigi manungsan ba Bidhan Sabha Kendra taramanga dadi Lok Sabha mikhalgi ahanba tangkak tha asigi taramapanda bot hadanakre. Ngasi ani suba tangkak ki bot hadanaba loikhiba asiga loinana Outer seat ki mire marigi mikhalgi maraibag EVM manungda sil tawduna thamkre. Lagliba jun marida bot masing thigani. Senapati jila gi Bidhan Sabha Kendra ahumda sangwangna bot hadanikhibagi pau phangi. Karong Kendra da sada marifu taruk dasmik swino ama, Tadubida sada marifu matoi dasmik nipan ama masung, Outer Lok Sabha Mikhal da Independent Mireb oiriba S. Khozon gi home polling mauda sada marifu mapan dasmik nipan mari yauna bot hadanaki. Ngasi bot hadanikibadugi matangda aikoigi Senapati Paumin hai. Outer Manipur Parliamentary Constituency gi Manung Chanba Senapati Jila gi Assembly Segment ahumda ngasi shanti oina vote hadanakre. Vote hadabagi chang yamna wangki. Vote hadabagi matam loikibaga. Sit asida lamba thengna riba mireb marigi Mikhal gi maraibak EVM manungda sil tauduna thamkre. Akashvani Imphal gi pau gi damak Senapati digi hikini. Ngasi numidang waram pung manga phawbada Tamenglong jila gi Bidhan Sabha Kendra ani Tamenglong da sada humudra mathoya masung Tamai da sada humudra humdo yauna bot hadanaki. Outer Manipur Lok Sabha da akan balamba taunakhiba NPF amadi Congress ki mireb animak Ukhrul jila dagini. Adumapu Ukhrul amasung Kamjong jila dasu mayai orepadagina sangwamna yamna wangna bot hadanaki hairi. Ukhrul jila gi Singai Kendra da sada humputaruk dasmik ama amasung
उखरुल केंद्र दा सादा हुंफुनिपान दशमिक तरेट की सांग दा बोथादनखी कामजोंग जिला की अमत गायरबा विधानसभा केंद्र फुंगयार दा सादा हुंबुद्रानिथोई यौना बोथादनखी अखोई की उखरुल पाउमी की पाउदम अमा polling lotion paga loina polling team halaktuna ukhru mini secretary ta leiba EVM strong room ta EVM deposit ta ba haukre ukhru zila ki manung ta leiba ukhru amasung chingai vithan sabha segment anisi ki polling station 141 marak sida ayamba da thautok khara thokpa natana shanti oina election lotion ki nupi khak na mathau ta pa polling station ahum 44/41 ukhru D1 Greenland Primary School 44/50 ukhru F KK Leshipni Junior High School amasung 44/36 ukhru A Model High School bowling station ahum asitati shakhang da basingna pung ani makhaya amasung ahum makhai marak sida EVM VVPAT amasung control unit loina thukai ki akashwani Imphal ki pawkitanmak ukhru tagi sothing shimre Jiribam जिला ददी बोट थादनखिबगी सांग पंगवांग वांखिद्रे केंद्र सिदा सादा 58.9 की सांग दा बोट थादनखि हाइरी नोने जिला की अमत गायरबा नोंगबा विधानसभा केंद्र दा सादा हुंबुद्रा मरी की सांग दा बोट थादनखि मसिगी मतांग दा अखोई की नोने पाउमी की पाउदा Tranipan suba Lok Sabha election gi ngasi ani suba tangkakta none jila dasu santi oina bot thadanaki ayu angan badigi hauna voters singna bot thadana ba pareng sangna lemnaki polling station yankhai ni thoi leiba none jila gi nongba kendra da mapung oina yengbada santi oiki amasung bot thadabagi changsu wangki polling station punumakta asa worker angangwadi worker singna ahan oiraba voters sing amasung haksang na mimana draba voters singbu mateng pangbagi saktam uba fangki akashpani Imphal gi pawgi damak none degi agui kamai Tengnopal जिला की अमत गायरबा Tengnopal विधानसभा केंद्र दंगसी ख्वाइदगी वांगना सादा 35.9 मरी यौना बोट थादनखि फेरजोल जिला की तिपाई मुक्ता सादा 59 अमसुंग थांगलोंदा सादा 59 यौना बोट थादनखि अमरोमदा ngasi बोट थादनखिबा आउटर मणिपुर लोकसभा केंद्र की उखरुल विधानसभा केंद्र अमसुंग फुंगयार विधानसभा केंद्र की पुन्ना पोलिंग स्टेशन 18 दा अमुगहना बोट थादनबा मणिपुर प्रदेश कांग्रेस कमिटी न दाबी तौरी MPCC ने थोकपा चेरोल मनहाई उखरुल विधानसभा केंद्र की पोलिंग स्टेशन अहुम अमसुंग फुंगयार की पोलिंग स्टेशन अमदा EVM थुगाइखि मसिगी मथक्ता उखरुल विधानसभा केंद्र दा पोलिंग स्टेशन 13 फुंगयार दा अमा अरानबा पांबे सिजनदुना बोट थादखि INC की मिरेप की इनर एजेंट फमनखिदे फिबा मसी यंगलगा पोलिंग स्टेशन सिंगस्ता अमुक हन्ना बोट थादनबा चीफ इलेक्टोरल ऑफिसर मणिपुर दा वाकटख्रे मणिपुर दंगसी पांथोखिबा अनिसुबा तांक की लोकसभा मिखल गंबरी लेनना आकाशवाणी इम्फाल की ई पाउ कांगबुन पुथोकपा अखनब थौरम अमा हौजिक न्याय के मतुंग पुंग 8 मिनिट 50 दा संदोकनी पाउगी मरक थन्ना अतेंब ब्रेक अमा NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba vizari state asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba vizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabio ताबिरिबा पावसी आकाशवाणी इम्फाल दगिनी EVM दा रेकॉर्ड तौरिबा बोट थादखिबगी मसिंगा VVPAT की थोलकपा स्लिप मसिंगा सादा सामा मसिंग थिमिननबा थारकपा वाकत ngasi सुप्रीम कोर्ट ने याखिद्रे राय असि जस्टिस संजीव खन्ना अमसुंग देवांकर दत्त की बेंच अमन पिखिबनी पनबयाई नुमित नेनी सुमना हियरिंग सथरबा मतुंगदा था असि तरानी पांदा कोर्ट मसिगी राय रिजर्व तौदुना थमखिबनी तांकक तरे थोना पांथोकदबा 35 सुबा लोकसभा मिखल की बोर्ड मसिंग थीबदा EVM दा यावरिबा मसिंगा VVPAT स्लिप मसिंगा पुन्ना थिमिननबा थांगलखिबु वाकत सुप्रीम कोर्ट ने याकिदबासी कम्युनिस्ट पार्टी ऑफ इंडिया मणिपुर स्टेट काउंसिल ना यामना कन्ना यानिंगदबा फोंदोखरे चेरोल अमदा दोलसिन हाई मसिना मियामना EVM दा सिग्नरिबा असिगी सांग हेनगन हनबगी मरम ओइगनी बोट थादबल लोरेबा तुंगदा EVM सिंग नुमित 95 स्ट्रॉन्ग रूम दा थमगदबनी हाइबा वायल असिना EVM सिंग सेमदोक सेमजिन तोबा याबगी सिंगनबा हेनगन हनगनी हाइरी
Lok Sabha Mikhal ki ani suba tangkak tangasi Raja Tarani Thoya Masung Union Territory Amagi Lok Sabha Seat Maripuni Panda Bot Hadanaki Masigi Manungda Kerala ki Seat Kun Karnataka ki Taramari Rajasthan ki Tarahumdoi Uttar Pradesh Masung Maharashtra ki Nipan Madhya Pradesh ki Taruk Assam Masung Bihar ki Manga Nongsu Bengal Masung Chhattisgarh ki Ahum Tripura Masung Jammu Kashmir ki Seat Amamam Yauri Ani suba tangkak asida bot thadanagadaba Madhya Pradesh ki Betul Scheduled Tribe Lok Sabha seat ki oinadi Bahujan Samaj Party ki merep lekidabadagi ahum suba tangkak to oina bot thadanagani tangkak asida Mikhal ki maraibag leppadoriba masak naiba mirep sing ki manungda Kerala ki Wayanadagi Congress lusingba Rahul Gandhi Tiruvananthapuram dagi Kendra ki Mantri Rajiv Chandrasekhar amasung Congress lusingba Shashi Tharoor Karnataka ki Bengaluru South dagi BJP ki Tejaswi Surya Uttar Pradesh ki Mathura dagi BJP ki Hema Malini yauri BJP ki atopa maruiba mirep sing ki manungda Uttar Pradesh ki Meerut dagi Arun Govil Karnataka ki hanagi Mukhyamantri ISD Kumaraswamy amasung Papu Yadav yauri Tangkak asida Outer Manipur mirep mariga loinana punna mirep lisingama sani anina Mikhal thengnari punna voter koti 15 lakh maripunipan henbana polling station lakh ama lising humputare lomda vote thadanaki tangkak asigi oina polling official lakh 13 henna sijanaki Ayuk pung 13 fawbada raya sing asigi oina Assam da sada kuntare dasmik mari ahum Bihar da sada kun mathoi dasmik taru nipan Chhattisgarh da sada kuntra manga dasmik mari taret Jammu Kashmir da sada kuntaruk dasmik taruk ama Karnataka da sada kunithoi dasmik ahum mari Kerala da sada kun manga dasmik taruk ama Madhya Pradesh da sada kunipan dasmik ama manga Maharashtra da sada taranipan dasmik nipan ahum Rajasthan da sada kuntaruk dasmik nipan mari Tripura da sada kuntra taruk dasmik mari ani Uttar Pradesh da sada kun mari dasmik ahum mama masung Nongso Bengal da sada kuntra mathoi dasmik ani manga gi sang da bot thadanaki Imphal East Zilla gi Lamlong Thongkhong Artificial Turf Ground da satariba sahi 13 makha gi Khelo India Girls Football League lising ani kulumdoi kunmari gi ngasiki match ta Eastern Sporting Union na Youth Welfare Club pu panjil amasuni da thoikre atopa match amadana Young Welfare Club amasung AFC Imphal panjil amamam sanaduna draw satki Akashbani Imphal gi pau tabiri Mathang thagi kunda pangthokadaba Lok Sabha Mikhal gi manga suba tangka gi notification ngasi thokre tangka asida Raja Taruk amadi Union Territory ani gi punna Lok Sabha Kendra niphumapan da bot thadanagani masigi manungda Uttar Pradesh ki seat 13 Maharashtra gi seat 13 Nongso Bengal gi seat 8 Orissa amasung Bihar gi seat manga Jharkhand gi ahum amadi Jammu Kashmir amasung Ladakh gi seat amamamni mirep se mathang thagi ahum phawba pisin bayagani Lok Sabha Mikhal ga mari lenna tongan ba rajniti dol singna bot khomegi thabak kham thengna kalle BJP lusing ba masung kendra gi griha mantri Amit Shah ngasi Madhya Pradesh ki Ashok Nagar amasung Rajgarh Lok Sabha kendra da miyam gi mitin da wangangki Sri Amit Shah na hai Pradhan Mantri Narendra Modi gi lamsing makhada lebak asida uniform civil code chana bahore loinana Naxalite amasung terrorism ningthina laksin bangamle Amaromda Burhanpur Lok Sabha Kendra da Congress President Jitu Parwari Rajya Sabha ki MP Vivek Tangkha amasung hanagi Mantri Arun Yadavna Congress ki mirep singidamak bot khomki Nongso Bengal da ngasi BJP lusingba amasung Pradhan Mantri Narendra Modi na Malda da miyam gi mitin da wangangki Trinamool Congress ki lusingbi amasung Nongso Bengal ki Mukhyamantri Mamata Banerjee na Gatal amasung Zargam Lok Sabha Kendra da miyam gi mitin da wangangki Zelda hojik lairiba Delhi ki Mukhyamantri Arvind Kejriwal gi loinabi Sunita Kejriwal na Aam Aadmi Party ki bot khomgani hairi aroibada maroiba pawmo Manipur dangasi Outer Manipur Parliamentary Constituency ge lemhoriba Vidhan Sabha Kendra tarahom doida bot hadanakre ani suba tangka ki Lok Sabha Mikhal asida pung manga phawbada bot hadabegi sang sada humudra taruk dasmik suino taruk oikhi Outer Manipur Lok Sabha Kendra gi ngasi bot hadanakiba Ukhrul amasung Phungyar Vidhan Sabha Kendra gi punna polling station 18 da amuk hanna bot hadanaba Manipur Pradesh Congress Committee na dabi tauri EVM da record tauriba bot thadakibagi masinga VVPAT gi thoglakpa slip masinga sada sama masing thiminanaba tharakpa wakat Supreme Court na yakhidre Lok Sabha Mikhal gi manga suba tangka ki notification ngasi thokre mathang thagi kunda bot thadanagani amasung Lok Sabha Mikhal ga mari lenna tongan ba rajniti dol singna bot khomegi thabak kham thengna kalle pauloi sare